Manipur State Council gi Chief Minister Amasung External Affairs Amasung Defense Minister ni haina kumja lising ani taraga mapan da laugthokkiba Yambem Biren Amasung Narengbam Samarjit ki yum yauna tongan mafam mangada Enforcement Directorate ED na ngasi ayuk Red Chathakhre haidi hiramasi gi matangda press na fangba paw amagi matung ina Red adu ED gi Imphal Sub-Zonal Office na Salai Group of Companies ki maru oiba misak sing oiriba Yambem Biren Amasung Narengbam Samarjit ka mari lainaba mafam singda chathakibani Red asi money laundering amasung loan yadaba maongi financial activities ka mari laina chathariba thizin humjin bagi saruk amani haidi official singna fongdok rakpada mara lairaba mioi ani asina kadangban Swajal Dara Implementation Committee haina kumjali sing ani supna ahumda linkhatki madugi matung kumjali sing ani supna nipanda haidiba committee adu Smart Society haina maming onki makoina Imphal da headquarter oiba Salai Financial Service haiba amasu Bombay Money Lender Act 1946 ki makada nauna linkhatki makoi anina sendoi chaung na pigani haibigi thajaba amagaloina meyam dagi loan yadaba maongda senfam kaya khomgatki maduda Smart Society na registered tawdana non financial banking company amagum thabak pangthoktuna meyam dagi membership fees ki mingda deposit tawraga sale oina sendoi pibagi thabak chathaki loina investor amasung tongan ba scheme sing dagi lupa crore yankai ga taret ka lakh kuntra ga taru ki senfam su khongat ki hairi Yambem Biren Amasung Narengbam Samarjit na khongat ki ba senfam sing adu lanai amasung company gi account sing da thaidok laga lan thum laisin ba loan sing dokpa amadi India lenga ki mayokta lan chathana ba senfam kaya amasu sizna ki haina ED na makoyani gi matakta maral siri makoina khongat ki ba senfam sing adu Prevention of Money Laundering Act ki makada crime ama oina lauraga hauzik scrutiny chathari ngasi chathakiba red aduda maruoiba che chang kaya yauna immovable property singda yamlaba senfam sing thadakibagi akupa marol sing khangbangam le hainasu pawasina makatari